Kuki Singi Morehgi Meitei Leikaising maming onthoklamliba asi sumthoktrabadi akanba khongjang changsilagani kop map Morehgi Meitei Leikai mangagi mamingsing Google Mapping da yengbada Kuki Singna semjinba Kuki Leikaigi mamingsingda onthoklamle Meitei Sing Leikai amata IDP Management Portal da maming yaudaba maramna IDP gi registration asi pangthokpa yadre maram asina aranbasing asibu thidokpiduna semdokpiu haina Protection of Meitei Victim Moreh Kof Map na lenga ki puning chingsilakli Kof Map na thadorokpa cherol amada commissioner home na thokpa order magi matung in relief camp amadi relief camp ki mapanda lairiba IDP singbo online registration tawnaba thokiba order adu yamna phaba khongthang amani khali adubu hojik Morehgi Meitei Leikai manga Hainau Makhong Leikai Khunau Leikai Premnagar Mungyamba Leikai Turalwang Leikai amadi Moreh Bazar Khongnang Thaba Leikai asi Morehgi satellite Google Mapping da Leikai mamingsing asi Kuki Singna semjinba Kuki Leikai maming oina loina onthokhtuna leire semjinkiba Kuki Singi Leikai gi maming da register tawbadi Moreh Meitei IDP singna yaba ngamloi Morehgi Meitei Leikai sing asi Kuki Singna maming semdokkhre aranba si buthidokpiduna semdokpinaba memorandum kaya pisinkhre amadi aranba Leikai maming yaurakpa ration card kaya mai thaduna protest tawkibasu laikhre hairi cherol asina makha tarduna kumja 2023 gi May 3 degi thorakiba irang asina maram oiduna lanjena duna tongan relief camp singna changjafom lauduna lairiba IDP sing sibangai bagi fibam da laire maram asina lenga ke thuba matamda IDP sing mungakpi senbiba amadi pifam thokpa chakthung pi daba tarabadi miyam galoina na Committee on Protection of Meitei Victim Moreh Kof Map na miyam galoina na khongjang kaya changsilagani hairi Kof Map na thadorokpa cherol amada Kuki narco terrorist sing na chatharakiba irang asina maram oiduna lanjena duna relief camp sing da lairiba IDP sing awaba kaya mayoknari mayumakai leituna changjafom lauduna lairiba IDP sing asi state amadi central government ki chakthung amata mapung phana phangdei state government na IDP sing gi oina piriba relief material sing mapung phana phangdaba amadi hingnabagi lanfamda matik chaba thabak leitabana awabada kham thenglei cherol asina makha tarduna haukiba chahi 2024 gi November amadi December da Imphal West ki relief camp sing gi wangmada lairiba IDP sing gi oina haujik phawbada state lengakna Tha amagi oina cheng kg 10 hawai kg 2 per head ta piraki aduga chaliba chahi asigi oina January amadi April tha da cheng kg 10 hawai kg 2 asa thau liter makhai amamam mikok ta paraga pirakiba asi natana mapanda lairiba IDP sing asina lai ngaktagi mateng amata phangdei matang asida panba yaba wafam di irang asina maram oiduna mayum makai lanthum mangkhraba matungda lamjinariba mapan outside relief camp ta lairiba IDP sing asibu lengangna manaba mieng yengbidaba amadi IDP sing na piriba chakthung asi chamana na pidaba sida nungaitaba amadi pendaba poi awaba kaya asina maram oiraduna IDP sing marakta punsi longkhibasu yaukhre maram asina state lengangna relief camp ki wangmada lairiba IDP sing asigisu chamanaba mieng yengbiduna chamanaba chakthung pibiu hairi irang asi hawrakpa matamdadi state government amadi NGO kaya na IDP sing asigi awawa koknaba matam gi oiba mateng kaya pangbiramki aduba hawjikti IDP sing na hingbada changba potlam kaya phangdabana awaba si kham thengna mayoknare IDP maheroi sing gi oiba mateng health and hygiene facility amadi chana thaknaba potlam sing asi phangdabadagi awaba sing asi mayoknaribani relief camp ki mapanda lairiba IDP sing asi masagi health problem amadi personal problem na maram oiduna mapanda laikhibani maram aduna IDP khuding mapu chamanaba mieng yengbiduna mapanda lairiba ikhoisu chamanaba chakthung pibinaba state government asigi pungning chingsilakli cherol asina makha tarduna kariguma lengangna IDP miyam asibu ngakpi senbiba amadi pifam thokpa chakthung asi piba ngamloidaba oirabadi ekhoi gi isagi iramdam iyumda hanjinjarage iramdam aduda afangma thabak suja nomjaduna ekhoi hingnabagi lambi thijarage loinana semjinkiba Meitei Leikai asibu thuba matamda mari leinaba department na chumthoktuna semdoktriba fawba IDP sing asibu matik chana ngakpi senbiba amadi matik chaba chakthung pijadrabadi Kof Map na miyamga khusamnaduna makal makhagi kayagi khongjang changsinaba sem saragani haina su phongdorakli Israel amadi Iran gi landa US yaude phongdorakpadagi pumna mangangnakhrei Israel amadi Iran laiba anigi marakta akan momongda hojik soknariba lana sida America yaude haina phongdorakpadagi malengwi laibak pumna mangna ingakngaknakhrei haina report amana phongdorakli report sigi matungina Israel na Iran da landa dringai numit kharani mamangda America na matik mayai leiriba AGM 114 Hellfire Air 2 ground missile chahum hena pikiba laikhrabani Middle East ki report amagi matungina America hariba laiba asi khwaidagi oidaba ngangba masagi ta yengba laiba amani hauji Israel na Iran da landariba asishu America na manungda chawna mateng pangi haina su report asina makha tana phongdorakli US amadi Iran laiba anigi marakda su chawna aki akhang pinakre loinana Iran gi nuclear gi machak sing Israel na yamna laina thugaiba ngamloi haina phongdorakli report asigi matungina America gi miyeng makhada Israel na Iran gi nuclear khulai sanaba yamna lon thupna thamliba machak sing Israel na thugaina bhona riba se pak hengamloi
ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯁꯥꯟꯅꯕ ꯃꯆꯥꯛꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯊꯨꯒꯥꯏꯗ꯭ꯔꯤꯕ ꯐꯥꯎꯕ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯕ ꯃꯔꯝꯅ ꯂꯥꯟ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯂꯥꯟ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯏꯖꯔꯦꯜꯗ ꯁꯧꯒꯠꯇꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ, ꯑꯗꯨꯕꯨ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯃꯦꯔꯤꯀꯥ ꯏꯖꯔꯦꯜꯒꯤ ꯃꯤꯆꯪꯗ ꯂꯩ ꯍꯥꯏꯕꯁꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯆꯩꯔꯥꯛ ꯑꯁꯤꯗ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯔꯗꯨꯅ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯋꯔ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯑꯌꯥꯇꯣꯜꯂꯥꯗ ꯑꯀꯤ ꯑꯈꯪ ꯄꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯣꯜꯂꯥ ꯈꯦꯝꯅꯥꯏꯅꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯏꯔꯥꯟꯗ ꯂꯩꯔꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯄꯨꯝꯅꯃꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯃꯦꯔꯤꯀꯥꯗ ꯂꯥꯟꯗꯥꯒꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯃꯦꯔꯤꯀꯥꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯅꯕ ꯑꯔꯥꯟꯕ ꯐꯤꯔꯦꯞ ꯂꯧꯒꯅꯨ, ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯂꯕꯗꯤ ꯑꯃꯦꯔꯤꯀꯥꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯡꯖꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅꯁꯨ ꯋꯥꯔꯅꯤꯡ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯂꯥꯟꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ: ꯏꯔꯥꯟꯒꯤ ꯍꯧꯖꯤꯛ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯌꯩꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯦꯇꯥꯟꯌꯥꯍꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯚꯅꯦꯔ ꯅꯦꯇꯥꯟꯌꯥꯍꯨ ꯍꯌꯦꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯒꯗꯕꯅꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯐꯦꯃꯤꯂꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛ ꯁꯤꯟꯕ ꯂꯥꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯟꯅ ꯌꯩꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟꯅ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌꯥ ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯅꯤ꯫ ꯂꯥꯟꯒꯤ ꯑꯦꯛꯁꯄꯔꯠ: ꯑꯀꯟꯕ ꯃꯑꯣꯡꯗ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯂꯦꯝꯗ ꯑꯆꯧꯕ ꯆꯩꯊꯦꯡ ꯀꯌా ꯁꯣꯏꯗꯅ ꯄꯤꯔꯛꯂꯒꯅꯤ ꯍꯥꯏꯅ ꯂꯥꯟꯒꯤ ꯃꯔꯝꯗ ꯈꯪ-ꯍꯩꯔꯕ ꯑꯦꯛꯁꯄꯔꯠ ꯀꯌꯥꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯔꯨꯑꯣꯏꯅ ꯊꯥꯎꯒꯤ ꯃꯃꯜꯗ ꯆꯥꯎꯅ ꯍꯦꯟꯒꯠꯂꯛꯂꯒꯅꯤ, ꯂꯣꯏꯅꯅ ꯏꯖꯔꯦꯜꯅ ꯌꯥꯝꯅ ꯂꯥꯏꯅ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟꯁꯤꯡ ꯄꯥꯛ ꯍꯦꯛ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯕꯁꯨ ꯉꯝꯂꯣꯏ ꯍꯥꯏꯔꯤ꯫ ꯌꯨꯀ꯭ꯔꯦꯟꯒ ꯂꯥꯟ ꯁꯣꯛꯅꯔꯤꯕ ꯄꯨꯇꯤꯟꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯂꯥꯟ ꯁꯣꯛꯅꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈ꯭ꯔꯦ꯫ ꯌꯨꯀ꯭ꯔꯦꯟꯒ ꯆꯍꯤ 3 ꯍꯦꯟꯅ ꯂꯥꯟ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯔꯁꯤꯌꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒ ꯂꯥꯟ ꯁꯣꯛꯅꯗꯅꯕ ꯄꯥꯎꯇꯥꯛ ꯄꯤꯔꯛꯈ꯭ꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯅ ꯏꯔꯥꯟꯒꯤ ꯃꯤꯆꯪ ꯆꯪꯗꯨꯅ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯤꯕꯁꯤ ꯑꯔꯥꯟꯕ ꯊꯧꯑꯣꯡꯅꯤ ꯍꯥꯏꯔꯗꯨꯅ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛ ꯑꯁꯤ ꯌꯨꯑꯦꯟꯒꯤ ꯆꯥꯔꯇꯔ ꯑꯃꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯣꯕꯨ ꯆꯥꯎꯅ ꯁꯤꯡꯅꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯃꯇꯥꯡꯗ ꯑꯃꯨꯛ ꯍꯟꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟꯒꯤ ꯂꯥꯟ ꯑꯁꯤ ꯂꯦꯞꯍꯟꯕ ꯆꯨꯝꯒꯅꯤ꯫ ꯂꯥꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯇꯤꯟꯅ ꯏꯔꯥꯟꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯁꯨꯗ ꯄꯦꯖꯦꯁꯀꯤꯌꯥꯟꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯒꯤ ꯑꯦꯇꯦꯛꯇ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯠ 9 ꯍꯦꯟꯅ ꯁꯤꯈ꯭ꯔꯦ꯫ ꯔꯤꯄꯣꯔꯠ: ꯏꯖꯔꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯏꯔꯥꯟꯒꯤ ꯃꯐꯝ 150 ꯔꯣꯝꯗ ꯂꯥꯟꯗꯥꯈꯤꯕ ꯑꯗꯨꯗ ꯏꯔꯥꯟꯒꯤ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯁꯥꯏꯟꯇꯤꯁꯠ 9 ꯂꯣꯝ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯔꯥꯟꯕꯨ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯈꯨꯠꯂꯥꯏ ꯂꯩꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯝꯕ ꯏꯖꯔꯦꯜꯅ ꯍꯥꯠꯈ꯭ꯔꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯛꯁꯄꯔꯠ ꯁꯥꯏꯟꯇꯤꯁꯠ 9 ꯑꯗꯨꯗꯤ ꯐꯦꯔꯤꯗꯨꯟ ꯑꯕꯥꯁꯤ, ꯃꯣꯍꯝꯃꯗ ꯃꯦꯍꯗꯤ, ꯇꯦꯍꯔꯥꯟꯆꯤ ꯑꯛꯕꯔ, ꯃꯣꯇꯥꯂꯦꯕꯤ ꯖꯥꯍꯦꯗ, ꯁꯥꯌꯦꯗ ꯕꯔꯆꯤ, ꯑꯃꯤꯔ ꯍꯁꯟ ꯐꯥꯈꯥꯍꯤ, ꯑꯐꯗꯥ ꯑꯜ ꯍꯃꯤꯗ, ꯃꯧꯅꯥꯁꯥꯔ ꯃꯟꯁꯨꯔ ꯑꯁꯥꯒꯔꯤ, ꯑꯍꯃꯗ ꯔꯦꯖꯥ, ꯖꯣꯜꯐꯥꯒꯥꯔꯤ, ꯗꯔꯌꯥꯅꯤ ꯑꯃꯗꯤ ꯑꯂꯤ ꯕꯈꯣꯏꯅꯆꯤꯡꯕꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯃꯥꯡ ꯇꯥꯛꯂꯤꯕꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯈꯤꯒꯅꯤ꯫ ꯕꯦꯟꯖꯥꯃꯤꯟ: ꯏꯔꯥꯟꯗ ꯆꯥꯎꯅ ꯑꯀꯤ ꯑꯈꯪ ꯄꯤꯕꯒ ꯂꯣꯏꯅꯅ ꯏꯖꯔꯦꯜꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯕꯦꯟꯖꯥꯃꯤꯟ ꯅꯦꯇꯥꯟꯌꯥꯍꯨꯅ ꯏꯔꯥꯟꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯑꯃꯥꯡ-ꯑꯇꯥ ꯑꯁꯤ ꯀꯔꯤꯁꯨ ꯅꯠꯇꯦ, ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯗ ꯁꯥꯏꯟ ꯇꯧꯗ꯭ꯔꯕꯗꯤ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯕ ꯃꯑꯣꯡꯗ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟꯗꯥꯈꯤꯒꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝꯒꯤ ꯃꯤꯠꯃꯥꯡꯗ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-35ꯅ ꯀꯤꯂꯣꯃꯤꯇꯔ 2000 ꯔꯣꯝ ꯂꯥꯞꯅ ꯄꯥꯏꯔꯒ ꯏꯔꯥꯟꯗ ꯂꯥꯟꯗꯥꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯈꯤꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯉꯛꯄ ꯐꯥꯎꯅꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯒꯤ ꯐꯥꯏꯇꯔ ꯖꯦꯠ F-35ꯅ ꯀꯤꯂꯣꯃꯤꯇꯔ 2000 ꯔꯣꯝ ꯂꯥꯞꯅ ꯄꯥꯏꯔꯒ ꯏꯔꯥꯟꯗ ꯂꯥꯟꯗꯥꯗꯨꯅ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯈꯤꯕꯗ ꯃꯥꯂꯦꯝ ꯄꯨꯝꯕꯗ ꯑꯉꯛꯄ ꯐꯥꯎꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯐꯥꯏꯇꯔ ꯖꯦꯠ F-35ꯇ ꯊꯥꯎ ꯐꯨꯜ ꯍꯥꯜꯂꯕꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯀꯤꯂꯣꯃꯤꯇꯔ 2000 ꯄꯥꯏꯕ ꯍꯥꯏꯕꯁꯤ ꯃꯔꯛꯇ ꯊꯥꯎ ꯑꯃꯨꯛ ꯍꯥꯟꯅꯕ ꯃꯊꯧ ꯇꯥꯏ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯥꯏꯇꯔ ꯖꯦꯠ F-35 ꯊꯥꯎ ꯑꯃꯨꯛꯇꯪ ꯍꯥꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯤꯂꯣꯃꯤꯇꯔ 2000 ꯔꯣꯝ ꯊꯥꯞꯅ ꯂꯩꯕ ꯏꯔꯥꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯄꯥꯏꯗꯨꯅ ꯂꯥꯟꯗꯥꯔꯝꯂꯒ ꯃꯥꯏ ꯄꯥꯛꯅ ꯃꯐꯝ ꯑꯃꯗ ꯑꯃꯨꯛ ꯊꯥꯎ ꯍꯥꯟꯕ ꯇꯧꯗꯅ ꯑꯗꯨꯃꯛ ꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ F-35ꯅ ꯑꯃꯨꯛꯇꯗ ꯃꯇꯧ ꯀꯔꯝꯅ ꯀꯤꯂꯣꯃꯤꯇꯔ 2000 ꯔꯣꯝ ꯄꯥꯏꯕ ꯉꯝꯂꯤꯕꯅꯣ? ꯊꯤꯒꯠꯂꯨꯕꯗ US ꯑꯃꯗꯤ ꯏꯖꯔꯦꯜꯅ F-35ꯄꯨ ꯃꯣꯗꯤꯐꯥꯏ ꯇꯧꯗꯨꯅ ꯁꯦꯝꯗꯣꯛꯄꯗꯒꯤ ꯉꯝꯕꯅꯤ ꯈꯪꯕ ꯉꯝꯂꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜꯅ ꯏꯖꯔꯦꯜꯒꯤ ꯁꯤꯇꯤ ꯀꯌꯥꯗ ꯇꯥꯁꯤꯟꯗꯨꯅ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯍꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯏꯔꯥꯟꯗ ꯂꯥꯟꯗꯥꯔꯛꯈꯤꯕ ꯑꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜꯁꯤꯡꯅ ꯏꯖꯔꯦꯜꯒꯤ ꯁꯤꯇꯤ ꯀꯌꯥꯗ ꯄꯥꯛ ꯁꯟꯅ ꯑꯃꯥꯡ-ꯑꯇꯥ ꯀꯌꯥ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 10 ꯔꯣꯝꯁꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯂꯤꯕ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯔꯕ ꯃꯤꯁꯥꯏꯜ ꯄꯨꯝꯅꯃꯛ ꯇꯥꯁꯤꯜꯂꯕꯗꯤ ꯄꯥꯛ ꯁꯟꯅ ꯏꯖꯔꯦꯜꯗ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯁꯤ ꯃꯤꯅ ꯀꯌꯥ ꯌꯥꯎꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯖꯔꯦꯜꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯑꯦꯔꯣ ꯑꯦꯌꯔ ꯗꯤꯐꯦꯟꯁꯅꯆꯤꯡꯕ ꯁꯤꯖꯤꯟꯅꯗꯨꯅ ꯏꯔꯥꯟꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜꯁꯤꯡ ꯀꯤꯂꯣꯃꯤꯇꯔ 200 ꯍꯦꯟꯅ ꯋꯥꯡꯕ ꯑꯇꯤꯌꯥꯒꯤ ꯃꯐꯝ ꯑꯗꯨꯃꯛ ꯀꯥꯞꯊꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯖꯔꯦꯜꯗ ꯀꯥ ꯍꯦꯟꯅ ꯑꯃꯥꯡ-ꯑꯇꯥ ꯊꯣꯛꯇꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯖꯔꯦꯜꯅ ꯑꯦꯌꯔ ꯁꯇ꯭ꯔꯥꯏꯛ ꯆꯠꯊꯗꯨꯅ ꯂꯥꯟꯗꯥꯕꯗ ꯏꯔꯥꯟꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯨꯟꯅ ꯃꯤꯑꯣꯏ 159 ꯃꯨꯛ ꯁꯤꯈ꯭ꯔꯦ꯫
ꯑꯗꯨꯒ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ 450 ꯔꯣꯝ ꯍꯦꯟꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯏꯔꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯕꯦꯟꯖꯥꯃꯤꯟꯅ ꯂꯥꯎꯊꯣꯔꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯏꯔꯥꯟꯒꯤ ꯂꯣꯟꯅ ꯊꯝꯂꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯣꯏꯜ ꯗꯤꯄꯣ ꯏꯖꯔꯦꯜꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯥꯟꯗ ꯁꯤꯈꯤꯕ ꯃꯁꯤꯡ ꯄꯨꯟꯅ 197 ꯁꯨꯈ꯭ꯔꯦ꯫ ꯏꯔꯥꯟꯅ ꯏꯖꯔꯦꯜꯒꯤ F-35 ꯀꯥꯞꯊꯈ꯭ꯔꯦ꯫ ꯏꯖꯔꯦꯜ ꯑꯃꯗꯤ ꯏꯔꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯁꯣꯛꯅꯔꯛꯄ ꯅꯨꯃꯤꯠ 7 ꯁꯨꯈ꯭ꯔꯦ꯫ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯏꯔꯥꯟꯒꯤ ꯂꯣꯟꯅ ꯊꯝꯂꯝꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯄ꯭ꯂꯥꯟ ꯑꯃꯗꯤ ꯑꯣꯏꯜ ꯗꯤꯄꯣ ꯏꯖꯔꯦꯜꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯂꯥꯟ ꯑꯁꯤꯗ ꯁꯤꯈꯤꯕ ꯃꯤꯒꯤ ꯃꯁꯤꯡ ꯄꯨꯟꯅ 197 ꯁꯨꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ 190 ꯂꯣꯝ ꯍꯦꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯔꯥꯟꯅ ꯏꯖꯔꯦꯜꯒꯤ F-35 ꯐꯥꯏꯇꯔ ꯖꯦꯠ 3 ꯂꯣꯝꯁꯨ ꯀꯥꯞꯊꯗꯨꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯁꯨ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯤꯁꯥꯏꯜ ꯑꯃꯗꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯟꯗꯥꯅꯕ ꯂꯦꯞꯇ꯭ꯔꯤ꯫ ꯂꯥꯟ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯟꯈꯠꯂꯛꯄ ꯃꯔꯝꯅ माꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯈꯥꯏꯕꯨꯡ ꯇꯥꯟꯅꯔꯛꯇꯨꯅ ꯃꯤꯆꯪ ꯈꯣꯝꯕꯒꯤ ꯃꯑꯣꯡꯗ ꯑꯃꯅ ꯑꯃꯒꯤ ꯃꯤꯆꯪ ꯆꯪꯂꯗꯨꯅ ꯋꯥ ꯉꯥꯡꯕ ꯍꯧꯅꯔꯛꯈ꯭ꯔꯦ꯫ ꯏꯖꯔꯦꯜꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯏꯔꯥꯟꯒꯤ ꯃꯐꯝ 150 ꯔꯣꯝꯗ ꯂꯥꯟꯗꯥꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯑꯦꯌꯔ ꯏꯟꯗꯤꯌꯥ ꯀ꯭ꯔꯥꯁ DNA ꯁꯦꯝꯄꯜ 32 ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 12ꯗ ꯑꯍꯃꯗꯕꯥꯗꯇ ꯄ꯭ꯂꯦꯟ ꯀꯥꯏꯕꯗ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ DNA ꯁꯦꯝꯄꯜ 32 ꯉꯁꯤ ꯐꯥꯎꯕꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯥꯟꯅꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯁꯤꯕ ꯍꯛꯆꯥꯡ 13 ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯑꯍꯃꯗꯕꯥꯗ ꯄꯨꯂꯤꯁꯀꯤ ꯑꯦꯗꯤꯁꯅꯦꯜ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯗꯥꯛꯇꯔ ꯔꯥꯅꯦꯁ ꯄꯇꯦꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯒ DNA ꯆꯥꯟꯅꯔꯕ ꯃꯁꯛ ꯈꯪꯗꯣꯛꯂꯕ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯁꯤꯡ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯈ꯭ꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ, ꯄꯨꯂꯤꯁꯃꯦꯟ ꯑꯃꯁꯨꯡ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯥꯎꯟꯁꯤꯂꯔ ꯑꯃꯃꯝꯅ ꯁꯥꯕ ꯑꯈꯟꯅꯕ ꯇꯤꯝ ꯑꯃ ꯁꯦꯝꯗꯨꯅ ꯊꯕꯛ ꯇꯧꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃ ꯑꯣꯏꯔꯤꯕ ꯒꯨꯖꯔꯥꯠꯀꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯖꯣꯏ ꯔꯨꯄꯥꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ DNA ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11 ꯇꯥꯕꯗ ꯆꯥꯟꯅꯅ ꯐꯪꯕ ꯉꯝꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯍꯃꯗꯕꯥꯗꯇꯒꯤ ꯃꯤꯑꯣꯏ 4, ꯕꯗꯣꯗꯔꯥꯗꯒꯤ ꯃꯤꯑꯣꯏ 2, ꯀꯦꯗꯥꯗꯒꯤ ꯃꯤꯑꯣꯏ 1, ꯑꯔꯥꯕꯥꯂꯤꯗꯒꯤ ꯃꯤꯑꯣꯏ 1, ꯕꯣꯇꯥꯗꯇꯒꯤ ꯃꯤꯑꯣꯏ 1, ꯃꯦꯁꯥꯟꯗꯒꯤ ꯃꯤꯑꯣꯏ 4 ꯑꯗꯨꯒ ꯎꯗꯌꯄꯨꯔꯗꯒꯤ ꯃꯤꯑꯣꯏ